ꯃꯃꯥꯡꯉꯩꯗ ꯆꯟꯗ꯭ꯔꯄꯨꯔ ꯀꯧꯕ ꯁꯍꯔ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛꯁꯤ ꯒꯨꯅꯙꯤꯞ ꯀꯧꯕ ꯅꯤꯡꯊꯧ ꯑꯃꯅ ꯄꯥꯜꯂꯝꯃꯤ꯫ ꯂꯩꯕꯥꯛꯇꯨꯗ ꯙꯔꯃꯔꯥꯖ ꯀꯧꯕ ꯂꯂꯣꯟꯕ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃ ꯂꯩ꯫ ꯃꯍꯥꯛꯁꯤ ꯃꯔꯜ ꯂꯩꯕꯇ ꯅꯠꯇꯅ ꯙꯔꯃꯁꯨ ꯌꯥꯝꯅ ꯂꯩ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕꯤ ꯑꯃ ꯂꯩ꯫ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯃꯗꯤ ꯂꯝꯆꯠ ꯕꯦꯚꯥꯔ ꯌꯦꯡꯕꯗ ꯃꯤꯅ ꯊꯥꯒꯠꯅꯩ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯁꯤ ꯃꯇꯤꯛ ꯆꯥꯕ ꯕꯣꯔ ꯅꯤꯄꯥ ꯐꯪꯗꯕꯗꯒꯤ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯂꯧꯒꯦ ꯍꯥꯏꯔꯕꯁꯨ ꯃꯥꯅ ꯄꯥꯝꯗꯕꯅ ꯈꯛ ꯌꯥꯈꯤꯗꯦ꯫ ꯃꯇꯝꯗꯨꯗ ꯂꯩꯕꯥꯛꯇꯨꯒꯤ ꯁꯍꯔ ꯃꯅꯨꯡꯗꯨ ꯍꯨꯔꯥꯟꯕꯒꯤ ꯑꯀꯤꯕ ꯄꯣꯛꯅꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯔꯝꯗ ꯄ꯭ꯔꯖꯥꯁꯤꯡꯅ ꯅꯤꯡꯊꯧꯗ ꯋꯥꯀꯠꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯍꯨꯔꯥꯟꯕꯗꯨꯅ ꯑꯣꯠ ꯅꯩꯕꯗ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯈꯥꯡꯕ ꯉꯝꯅꯗ꯭ꯔꯦ꯫ ꯃꯗꯨ ꯅꯤꯡꯊꯧꯅ ꯊꯤꯡꯕꯤꯗ꯭ꯔꯕꯗꯤ ꯃꯈꯣꯏ ꯂꯩꯕꯥꯛꯇꯨꯗ ꯂꯩꯖꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯍꯨꯔꯥꯟꯕꯗꯨꯅ ꯃꯔꯛ ꯃꯔꯛꯇ प्रजाꯒꯤ ꯃꯔꯜ ꯃꯊꯨꯝ ꯍꯨꯕꯗꯨꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯃꯤꯄꯥꯏꯅꯔꯝꯃꯤ꯫ प्रजाꯒꯤ ꯃꯋꯥ ꯇꯥꯕꯗ ꯅꯤꯡꯊꯧ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦꯗꯣ꯫ ꯃꯔꯝ ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯐꯝꯅꯥꯏꯕꯁꯤꯡ ꯑꯃꯁꯨꯡ ꯃꯅꯥꯏ ꯃꯁꯜꯁꯤꯡꯕꯨ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯗ ꯊꯤꯅ ꯆꯩ ꯊꯥꯡꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯑꯁꯥꯎꯕꯗꯨ ꯎꯕ ꯃꯇꯝꯗ ꯃꯅꯥꯏꯁꯤꯡꯗꯨ ꯀꯤꯕꯅ ꯍꯨꯔꯥꯟꯕ ꯊꯤꯡꯅꯕ ꯇꯧꯖꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯥꯜ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯦꯗꯣ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯗꯨ ꯁꯍꯔ ꯃꯅꯨꯡꯗ ꯂꯩꯔꯛ ꯈꯨꯜꯂꯛ ꯆꯪꯗꯨꯅ ꯍꯨꯔꯥꯟꯕ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯀꯅꯥꯃꯠꯇꯅ ꯍꯨꯔꯥꯟꯕꯗꯨ ꯐꯥꯕ ꯉꯝꯂꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯍꯨꯔꯥꯟꯕꯗꯨ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯅ ꯍꯪꯒꯠꯆꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯃꯈꯣꯏꯕꯨ ꯃꯇꯤꯛ ꯆꯥꯗꯕ ꯐꯝꯅꯥꯏꯕꯅꯤ ꯍꯥꯏꯅ ꯊꯤꯅ ꯆꯩꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧ ꯃꯁꯥꯃꯛꯅ ꯍꯨꯔꯥꯟꯕꯗꯨ ꯐꯥꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯁꯨꯛꯂꯥꯒꯤ ꯅꯤꯄꯥꯅꯤ ꯄꯥꯟꯕ ꯊꯥꯅ ꯇꯥꯈ꯭ꯔꯕ ꯑꯍꯤꯡ ꯇꯪꯈꯥꯏ ꯆꯜꯂꯕ ꯃꯇꯝꯗꯨꯗ ꯅꯤꯡꯊꯧ ꯃꯇꯣꯝꯇ ꯁꯍꯔꯒꯤ ꯃꯌꯥꯏꯗ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯨꯔꯥꯟꯕꯒꯤ ꯃꯑꯣꯡ ꯈꯪꯅꯅꯕ ꯑꯁꯨꯛꯄ ꯃꯐꯝ ꯑꯃꯗ ꯇꯨꯃꯤꯟꯅ ꯂꯣꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯐꯝꯗꯨꯗ ꯃꯁꯥ ꯃꯎ ꯌꯥꯝꯅ ꯐꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯥꯗꯨ ꯎꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯋꯥꯈꯜ ꯇꯧꯏ꯫ ꯃꯁꯤꯕꯨ ꯀꯅꯥ ꯑꯣꯏꯔꯒꯗꯒꯦ? ꯑꯁꯨꯝꯅ ꯈꯜꯂꯤꯉꯩꯗ ꯅꯨꯄꯥꯗꯨ ꯃꯅꯥꯛ ꯌꯧꯔꯛꯂꯦ꯫ ꯃꯇꯝꯗꯨꯗ ꯅꯤꯡꯊꯧꯅ ꯍꯪꯂꯝꯃꯤ, ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯅꯊꯟꯇ ꯂꯥꯛꯂꯤꯕ ꯅꯍꯥꯛ ꯀꯅꯥꯅꯣ? ꯃꯐꯝ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ? ꯃꯔꯝ ꯍꯥꯏꯌꯨ꯫ ꯂꯥꯛꯂꯤꯕ ꯅꯨꯄꯥꯗꯨꯅ ꯈꯨꯝꯃꯤ, ꯑꯩꯕꯨꯔꯥ? ꯑꯩꯕꯨꯗꯤ ꯍꯨꯔꯥꯟꯕꯅꯤ꯫ ꯃꯤꯒꯤ ꯄꯣꯠ ꯍꯨꯕ ꯆꯠꯂꯤꯕꯅꯤ꯫ ꯍꯪꯂꯛꯂꯤꯕ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯑꯩ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧꯅꯤ꯫ ꯑꯗꯨꯗ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛꯁꯤ ꯇꯝꯅꯤꯡꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯏꯊꯟꯇ ꯏꯄꯥꯡ ꯂꯩꯇꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯂꯥꯛꯂꯕꯅꯤꯅ ꯌꯥꯝꯅ ꯐꯔꯦ꯫ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯍꯦꯛꯇ ꯍꯨꯔꯥꯟꯕ ꯆꯠꯃꯤꯟꯅꯁꯤ꯫ ꯍꯨꯔꯥꯟꯕ ꯅꯨꯄꯥꯗꯨꯁꯨ ꯌꯥꯔꯦ꯫ ꯃꯈꯣꯏꯅꯤ ꯁꯍꯔ ꯃꯅꯨꯡꯗꯨꯗ ꯍꯨꯔꯥꯟꯕ ꯆꯪꯈ꯭ꯔꯦ꯫ ꯈꯔ ꯆꯠꯂꯒꯗꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯗꯨꯀꯥꯟꯗꯥꯔ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯏꯃꯨꯡꯗꯨꯗ ꯂꯩꯔꯝꯕ ꯁꯅꯥ ꯂꯨꯄꯥ ꯃꯈꯩ ꯂꯣꯏꯅꯃꯛ ꯍꯨꯔꯥꯜꯂꯒ ꯄꯨꯔꯛꯂꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯅꯤ ꯌꯥꯝꯅ ꯊꯨꯅ ꯁꯍꯔꯒꯤ ꯋꯥꯡꯃꯗ ꯆꯠꯈ꯭ꯔꯦ꯫ ꯈꯔ ꯆꯠꯂꯒ ꯖꯪꯒꯜ ꯑꯃꯗ ꯑꯃꯨꯛ ꯆꯪꯂꯛꯂꯝꯃꯤ꯫ ꯖꯪꯒꯜꯗꯨꯒꯤ ꯃꯌꯥꯏꯃꯛꯇꯗ ꯁꯨꯔꯨꯡꯒꯤ ꯊꯣꯡ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯊꯣꯡꯗꯨꯗ ꯍꯨꯔꯥꯟꯕ ꯅꯤꯄꯥꯗꯨꯅ ꯅꯤꯡꯊꯧꯕꯨ ꯄꯨꯔꯒ ꯆꯪꯈ꯭ꯔꯦ꯫ ꯃꯗꯨ ꯈꯔ ꯆꯪꯂꯒꯗꯤ ꯑꯉꯛꯄ ꯐꯪꯅ ꯐꯖꯈ꯭ꯔꯕ ꯀꯣꯅꯨꯡꯒꯨꯝꯂꯕ ꯑꯃꯈꯛ ꯂꯩꯔꯝꯂꯦ꯫ ꯅꯤꯡꯊꯧꯅ ꯃꯗꯨ ꯄꯇꯥ ꯂꯩꯕꯥꯛ ꯑꯣꯏꯔꯕꯣꯏ ꯈꯜꯂꯤ꯫ ꯐꯨꯔꯥ ꯗꯂꯥꯅ ꯄꯤꯛ ꯊꯜꯂꯤ꯫ ꯃꯐꯝ ꯈꯨꯗꯤꯡꯗ ꯃꯅꯤꯒꯤ ꯊꯥꯎꯃꯩ ꯊꯥꯂꯝꯃꯤ꯫ ꯃꯗꯨ ꯌꯧꯔꯕꯗ ꯅꯤꯄꯥꯗꯨꯅ ꯅꯤꯡꯊꯧꯕꯨ ꯀꯣꯅꯨꯡꯗꯨꯒꯤ ꯃꯄꯥꯟꯗ ꯊꯅꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯨꯔꯥꯟꯄꯣꯠꯇꯨ ꯄꯨꯔꯒ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯃꯊꯟꯇ ꯋꯥꯈꯜ ꯇꯧꯔꯒ ꯂꯩꯍꯧꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕꯒꯤ ꯃꯇꯨꯡꯗ ꯍꯨꯔꯥꯟꯕꯒꯤ ꯃꯅꯥꯏ ꯅꯨꯄꯥ ꯑꯃꯈꯛ ꯊꯕꯛ ꯑꯃꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧꯕꯨ ꯎꯕ ꯃꯇꯝꯗ ꯃꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯄꯣꯛꯂꯗꯨꯅ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯍꯥꯏꯔꯝꯃꯤ, ꯃꯍꯥꯔꯥꯖ, ꯅꯍꯥꯛ ꯍꯨꯔꯥꯟꯕꯒꯤ ꯖꯒꯥꯁꯤꯗ ꯂꯥꯛꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯍꯧꯖꯤꯛ ꯍꯨꯔꯥꯟꯕꯗꯣ ꯃꯍꯥꯛ ꯊꯣꯔꯛꯂꯒ ꯃꯍꯥꯔꯥꯖꯄꯨ ꯁꯣꯏꯗꯅ ꯍꯥꯠꯂꯔꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯃꯤꯄꯥꯏꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯤꯄꯥꯗꯨꯗ ꯃꯥꯅ ꯆꯦꯟꯈꯤꯅꯕ ꯂꯝꯕꯤ ꯈꯔ ꯇꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯅꯥꯏꯗꯨꯅ ꯑꯔꯣꯟꯕ ꯂꯝꯕꯤ ꯑꯃ ꯅꯤꯡꯊꯧꯗ ꯇꯥꯛꯂꯝꯃꯤ꯫ ꯂꯝꯕꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯅꯤꯡꯊꯧꯗꯨ ꯀꯣꯅꯨꯡ ꯌꯧꯔꯦ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯃ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯣꯡꯉꯥꯜꯂꯒꯗꯤ ꯔꯥꯖ ꯗꯔꯕꯥꯔꯗ ꯃꯤꯌꯥꯝ ꯇꯤꯜꯂꯔꯦ꯫ ꯃꯇꯝꯗꯨꯗ ꯉꯔꯥꯡꯒꯤ ꯃꯄꯣꯠ ꯍꯨꯈꯤꯕ ꯗꯨꯀꯥꯟꯗꯥꯔꯗꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯋꯥꯀꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯨꯔꯥꯟꯕꯁꯤꯡ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯗꯨꯀꯥꯟꯗꯥꯔꯗꯨ ꯂꯩꯕꯥꯛꯇꯨꯗ ꯂꯩꯔꯔꯣꯏ ꯍꯥꯏꯅ ꯍꯪꯒꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ
ꯍꯧꯖꯤꯛ ꯍꯨꯔꯥꯟꯕꯗꯣ ꯐꯥꯔꯒꯅꯤ ꯅꯨꯡꯁꯥ ꯊꯤꯔꯒꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯀꯟ ꯑꯊꯧꯁꯤꯡꯗ ꯂꯩꯕꯥꯛꯀꯤ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯈꯣꯝꯒꯠꯅꯅꯕ ꯍꯨꯀꯨꯝ ꯇꯧꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯥꯟꯃꯤꯁꯤꯡ ꯁꯒꯣꯜ ꯁꯥꯃꯨ ꯄꯨꯝꯅꯃꯛ ꯍꯨꯔꯥꯟꯕ ꯂꯩꯔꯤꯕ ꯕꯣꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯖꯪꯒꯜꯗꯨꯒꯤ ꯃꯌꯥꯏꯃꯛꯇꯗ ꯁꯨꯔꯨꯡꯒꯤ ꯊꯣꯡ ꯑꯃ ꯂꯩꯔꯤꯕꯗꯨ ꯅꯤꯡꯊꯧꯅ ꯃꯌꯥꯝꯗ ꯇꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯗꯨ ꯌꯥꯟꯈꯥꯏꯌꯨ ꯃꯅꯨꯡꯗ ꯑꯉꯛꯄ ꯀꯌꯥ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯛꯅꯔꯝꯃꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯁꯨꯔꯨꯡꯒꯤ ꯊꯣꯡꯗꯨ ꯀꯛꯊꯠꯇꯨꯅ ꯃꯅꯨꯡꯗ ꯆꯪꯂꯛꯂꯦ ꯈꯔ ꯆꯠꯂꯕ ꯃꯇꯨꯡꯗ ꯍꯨꯔꯥꯟꯕꯒꯤ ꯂꯩꯐꯝꯗꯨ ꯌꯧꯔꯦ ꯃꯐꯝꯗꯨ ꯂꯥꯏꯒꯤ ꯂꯩꯕꯥꯛꯀꯨꯝ ꯅꯤꯡꯊꯤꯖꯔꯝꯃꯤ ꯃꯤꯌꯥꯝ ꯂꯥꯛꯄꯒꯤ ꯃꯅꯤꯜꯗꯨ ꯇꯥꯕ ꯃꯇꯝꯗ ꯍꯨꯔꯥꯟꯕ ꯅꯤꯄꯥꯗꯨ ꯁꯥꯎꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯑꯃꯈꯛ ꯄꯥꯏꯔꯒ ꯖꯣꯝꯒꯤ ꯗꯨꯠꯅ ꯑꯁꯤꯕ ꯂꯧꯕ ꯂꯥꯛꯄꯒꯨꯝ ꯆꯦꯟꯊꯣꯔꯛꯂꯦꯗꯣ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯔꯨ ꯎꯔꯨ ꯂꯩꯅ ꯌꯦꯡꯉꯤ ꯃꯈꯥ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯇꯨꯅ ꯃꯈꯣꯡꯅ ꯂꯩꯕꯥꯛꯇ ꯊꯤꯜꯂꯒ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯃꯇꯧꯗꯨ ꯎꯕ ꯃꯇꯝꯗ ꯃꯥꯡ ꯊꯥꯔꯒ ꯂꯝꯕꯤ ꯁꯦꯝꯂꯝꯕ ꯀꯥꯡꯕꯨꯗꯨ ꯃꯈꯨꯠꯇꯒꯤ ꯌꯣꯠꯅ ꯆꯤꯡꯕ ꯈꯨꯠꯂꯥꯏ ꯂꯣꯏꯅꯃꯛ ꯍꯨꯟꯗꯣꯛꯅꯔꯝꯂꯒ ꯆꯦꯟꯅꯔꯛꯂꯦ ꯃꯑꯣꯡꯗꯨ ꯎꯕꯗ ꯅꯤꯡꯊꯧꯅ ꯂꯥꯎꯔꯛꯂꯝꯃꯤ ꯂꯩꯕꯥꯛ ꯃꯆꯥꯁꯥ ꯍꯨꯔꯥꯟꯕ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯊꯣꯔꯛꯂꯤꯕ ꯅꯨꯄꯥꯗꯨꯅꯤ ꯃꯍꯥꯛꯄꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯥꯔꯣ ꯃꯇꯝꯗꯨꯗ ꯍꯨꯔꯥꯟꯕꯅ ꯑꯃꯨꯛ ꯂꯥꯎꯔꯛꯂꯝꯃꯤ ꯅꯈꯣꯏ ꯃꯌꯥꯝ ꯅꯊꯣꯏ ꯃꯥꯡꯅꯤꯡꯗ꯭ꯔꯕꯗꯤ ꯆꯦꯟꯈ꯭ꯔꯨ ꯆꯠꯂꯨ ꯁꯤꯅꯤꯡꯂꯒꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯎ ꯑꯁꯨꯝ ꯇꯧꯅ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯍꯨꯔꯥꯟꯕ ꯃꯈꯣꯏꯅꯤꯗꯨ ꯂꯥꯎꯅꯔꯝꯃꯤ ꯇꯥꯟꯖꯥꯁꯤꯗ ꯅꯤꯡꯊꯧꯒꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯍꯨꯔꯥꯟꯕ ꯅꯤꯄꯥꯗꯨ ꯐꯥꯒꯦ ꯍꯥꯏꯗꯨꯅ ꯆꯣꯡꯁꯤꯜꯂꯝꯃꯤ ꯍꯨꯔꯥꯟꯕ ꯑꯃꯁꯨꯡ ꯁꯦꯅꯥꯄꯇꯤ ꯃꯈꯣꯏ ꯑꯅꯤ ꯀꯣꯟꯅꯔꯝꯃꯤ ꯍꯨꯔꯥꯟꯕꯅ ꯀꯟꯕ ꯍꯦꯟꯕꯗꯒꯤ ꯈꯣꯡꯄꯥꯛꯅ ꯀꯥꯎꯕꯗ ꯁꯦꯅꯥꯄꯇꯤ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯒ ꯇꯥꯏ ꯍꯨꯔꯥꯟꯕ ꯅꯨꯄꯥꯗꯨꯒꯤ ꯃꯄꯥꯡꯒꯜ ꯊꯧꯅꯥꯁꯤ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ ꯃꯤꯌꯥꯝꯅꯤ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯑꯀꯤꯕ ꯂꯩꯇꯦ ꯃꯍꯥꯛ ꯃꯊꯟꯇꯅ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯁꯒꯣꯜ ꯁꯥꯃꯨ ꯀꯌꯥ ꯃꯔꯨꯝꯗꯨ ꯃꯊꯪ ꯃꯊꯪ ꯊꯥꯡꯅ ꯀꯛꯂꯒ ꯍꯥꯠꯂꯝꯃꯤ ꯇꯁꯦꯡꯅ ꯃꯑꯣꯡꯗꯨꯃꯛꯇꯤ ꯊꯥꯏꯅ ꯄꯥꯟꯗꯣꯞꯀꯤ ꯑꯔꯖꯨꯟꯅ ꯅꯤꯡꯊꯧ ꯂꯥꯈꯥ ꯑꯃꯒ ꯂꯥꯟ ꯊꯦꯡꯅꯕꯒꯨꯝꯃꯤ ꯁꯥ ꯂꯥꯟꯗ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯅꯨꯄꯥ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯑꯉꯝ ꯑꯊꯧ ꯃꯌꯥꯝꯗꯨ ꯈꯟꯅꯔꯝꯃꯤ ꯑꯗꯨꯒ ꯀꯧꯔꯣꯞꯀꯤ ꯇꯦꯡꯒꯣꯜ ꯃꯌꯥꯝ ꯆꯪꯂꯒ ꯑꯚꯤꯃꯟꯌꯨ ꯍꯥꯠꯄꯒꯨꯝ ꯑꯃꯨꯛꯇꯗ ꯅꯤꯄꯥ ꯆꯥꯝꯃ ꯄꯨꯂꯞ ꯆꯪꯍꯜꯂꯝꯃꯤ ꯑꯗꯨꯒ ꯍꯨꯔꯥꯟꯕ ꯅꯨꯄꯥꯗꯨ ꯐꯥꯔꯦ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯧꯔꯤꯅ ꯃꯈꯣꯡ ꯃꯈꯨꯠ ꯆꯦꯠꯅ ꯄꯨꯟꯁꯤꯜꯂꯦ ꯃꯇꯝꯁꯤꯗꯗꯤ ꯍꯨꯔꯥꯟꯕ ꯅꯤꯄꯥꯗꯨ ꯒꯇꯤ ꯂꯩꯇ꯭ꯔꯦ ꯍꯨꯔꯥꯟꯕꯗꯨ ꯐꯥꯔꯕꯗ ꯅꯤꯡꯊꯧ ꯍꯔꯥꯎꯅ ꯖꯣꯏꯙꯅꯤ ꯂꯥꯎꯔꯒ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦꯗꯣ ꯀꯣꯅꯨꯡ ꯌꯧꯔꯒ ꯃꯟꯇ꯭ꯔꯤꯗ ꯍꯨꯔꯥꯟꯕ ꯅꯤꯄꯥꯗꯨ ꯇꯥꯅ ꯂꯦꯡꯂꯒ ꯍꯥꯠꯅꯅꯕ ꯍꯨꯀꯨꯝ ꯄꯤꯊꯣꯛꯂꯝꯃꯤ ꯅꯤꯡꯊꯧꯒꯤ ꯍꯨꯀꯨꯝ ꯐꯪꯂꯕꯗ ꯃꯟꯇ꯭ꯔꯤꯅ ꯃꯤꯍꯥꯠꯄꯨꯡꯗ ꯍꯨꯔꯥꯟꯕ ꯅꯨꯄꯥꯗꯨ ꯄꯨꯊꯣꯔꯛꯂꯝꯃꯤ ꯄꯥꯎꯁꯤ ꯇꯥꯕꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯍꯨꯔꯥꯟꯕ ꯍꯥꯠꯄ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯗꯂꯥꯟ ꯃꯊꯛꯇ ꯀꯨꯝꯍꯩꯗꯨ ꯌꯦꯡꯒꯦ ꯍꯥꯏꯅ ꯂꯩꯔꯝꯃꯤ ꯍꯨꯔꯥꯟꯕꯗꯨ ꯂꯝꯕꯤꯗ ꯄꯨꯔꯛꯄꯗ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯒ ꯀꯣꯛ ꯍꯦꯛ ꯃꯤꯆꯥꯅꯔꯨꯔꯦ ꯍꯥꯏꯔꯤꯕ ꯍꯨꯔꯥꯟꯕꯗꯨ ꯍꯦꯛ ꯎꯔꯨꯕ ꯃꯇꯝꯗ ꯅꯨꯄꯤ ꯃꯆꯥꯗꯨ ꯃꯥꯒꯤ ꯃꯇꯤꯛ ꯆꯥꯕ ꯕꯣꯔ ꯅꯤꯄꯥꯗꯤ ꯃꯍꯥꯛꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯍꯨꯔꯥꯟꯕ ꯅꯤꯄꯥꯗꯨ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯊꯨꯅꯃꯛ ꯆꯠꯂꯒ ꯍꯥꯏꯔꯨꯔꯦ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯃꯣꯝꯒꯤ ꯃꯇꯤꯛ ꯆꯥꯕ ꯕꯣꯔ ꯅꯤꯄꯥꯗꯤ ꯍꯟꯗꯛ ꯅꯤꯡꯊꯧꯅ ꯐꯥꯔꯒ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯄꯨꯔꯛꯂꯤꯕ ꯅꯤꯄꯥꯁꯦ ꯑꯁꯤꯇꯅꯤ ꯑꯩꯍꯥꯛ ꯃꯉꯣꯟꯗ ꯂꯨꯍꯣꯡꯗꯨꯅ ꯂꯩꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯄꯤꯌꯨ ꯁꯅꯥ ꯂꯨꯄꯥ ꯃꯇꯤꯛ ꯆꯥꯅ ꯄꯤꯔꯒ ꯍꯨꯔꯥꯟꯕꯁꯦ ꯊꯥꯗꯣꯛꯍꯟꯕꯤꯌꯨ ꯑꯗꯨꯒ ꯃꯥꯕꯨ ꯄꯨꯕꯤꯔꯛꯎ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥ ꯇꯥꯕꯗ ꯃꯄꯥꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯃꯇꯤꯛ ꯆꯥꯗꯕ ꯋꯥꯅꯤ ꯃꯗꯨ ꯍꯥꯏꯒꯅꯨ ꯍꯥꯏꯅ ꯈꯥꯝꯖꯔꯝꯃꯤ ꯃꯔꯝꯗꯤ ꯅꯤꯡꯊꯧꯅ ꯍꯨꯔꯥꯟꯕꯗꯨ ꯀꯔꯤꯒꯨꯝꯕꯗꯁꯨ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯉꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯍꯥꯏꯔꯤꯕ ꯍꯨꯔꯥꯟꯕꯗꯨꯅ ꯂꯩꯕꯥꯛ प्रजा ꯃꯤꯌꯥꯝꯁꯤ ꯌꯥꯝꯅ ꯑꯣꯠꯅꯩꯈ꯭ꯔꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯀꯌꯥꯕꯨꯁꯨ ꯃꯥꯕꯨ ꯐꯥꯅꯅꯕ ꯍꯣꯠꯅꯕꯗ ꯃꯊ꯭ꯋꯥꯏ ꯊꯥꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯤꯗꯃꯛ ꯅꯄꯨꯔꯣꯏꯕ ꯑꯣꯏꯒꯦ ꯈꯜꯂꯨꯔꯤꯕꯅꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯇꯝꯗꯨꯗ ꯃꯆꯥꯅꯨꯄꯤꯅ ꯈꯨꯝꯃꯤ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯅꯤꯄꯥꯗꯣ ꯄꯨꯔꯛꯇ꯭ꯔꯕꯗꯤ ꯅꯆꯥ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯑꯩꯒꯤ ꯍꯤꯡꯕꯒꯤ ꯑꯁꯥ ꯂꯩꯇ꯭ꯔꯦ ꯃꯄꯥꯗꯨ ꯉꯝꯈꯩ ꯂꯩꯇꯅ ꯋꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯆꯥꯒꯤ ꯃꯔꯥꯏꯕꯛ ꯌꯦꯡꯕꯤꯔꯒꯦ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯍꯪꯒꯠꯂꯨꯔꯦ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯍꯥꯏꯔꯕꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯗ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯁ꯭ꯔꯤꯖꯨꯠꯅ ꯌꯥꯕꯤꯔꯒꯗꯤ ꯁꯅꯥ ꯆꯔꯟꯗ ꯁꯅꯥ ꯃꯣꯍꯣꯔ ꯂꯥꯛ ꯑꯃ ꯅꯤꯄꯥꯁꯤꯒꯤ ꯃꯃꯜ ꯑꯣꯏꯅ ꯀꯠꯆꯒꯦ
Wadu hek tapa matamda huranba nipado yamna hauna phak noklammi. Aduga ngayhak leragadi tuminna amuk hik kapthokre. Masigi matungda ningthongna amuk inakhunba nupaduda hairammi. Mahasoi, nahakna karigumba apamba pot ama nibada aina yadaba tawroi. Adubu handaki huranba nipase masidi thadokpa yadre. Wadu hairamlaga thunamag huranba nipadu tana thillaga hatkre. Huranba sire. Huranba sibagi pausi nipi masadu tabadagi mapagi manakta laklaga haijarammi. Pabung, nasagi laibakta isorna asum to'u tamkramale. Aigi pungingna huranba nipado ipuroiba oige kanjakre. Maramaduna dharamagi maramda yengluba taragadi huranba nipado aigidi ipuroibani. Maramaduna aihak mahak sirabanina aisu magaloinena chatkiba tabani. Aibu thingba kanagisu mathau natte. Haujik aigi thaurang tawjarabani. Masanupigi waduda mapadu aduki matik pakhatlammi. Wa ngangba thokidre. Adubu mahak masagi aningbadu thingba yararoi khangbadagi apambadu tawro hairammi. Mapa masagi wafamduda leibak miyam pumnamag kumhai yengadabagi laknarammi. Matamduda huranba nipadusu tadagi lauthoklaga sanskar tawnanaba pukre. Kanagumba mapuroiba siraga magi nupiga loinena sanskar tawba haibasi Hindu dharamagi ariba chatnabini. Poloipham mafamduda poloinabagi sing semduna huranbadu mai thaba horakle. Matamduda nupi masadu laklammi. Aduga poloibagi semliba sitadu tarelak hanna koirammi. Aduga mahag mainungda songsillaga senabagi damag thaurang tawrakle. Matam adumaktada ikhang khangudana lagi athang amakhak akasbani tawraklammi. Hey nupi masa, nahak siba yadri. Nangdi dharmalaibi napuroibi ningbi mahasatini. Maramaduna nangi puinagi matengna napuroibani khaliba mahakse magi thawaisi hinglagadawribani. Waramdu take haujikmak tawgadabani. Mongphamdugi manakta laiba Bhadrakaligi mandir adudagi Devigi Sarnamirta khara thuna lauruso. Maduna asiba haksangduda khara khiu. Soidanamak nabungodo hingalakadawribani. Laigi athangdu tabada nupi masadu sige torambadagi yamna harauna Devigi manakta chenkredo. Aduga Devigi Sarnamirta laurure. Aduga thuna asiba haksangduda hiklaredo. Devigi kripa phangbaduda huranba nipadu amuk hanna hingalakle. Madu ubada nupi masadusu haraurammi. Aduga nipadu mayumda puraga satkre. Masigi matungda huranba nupadusu gyan taraklammi. Maramdi nupiduna mahakidamag honabikhiba. Laibak praja mayamna mangonda pikibadandi pumnamaktu khaluraga mahak aduki matik ningamlaklamde. Aduga huranba nipadu nupiduga loinena nunga yaifana pankhi. Nupi masadugi mapana sana mohor lak ama pige huranba nipadu thadokpiyo haina ningthauda haijaba matamda huranbaduna taraga nokribadu karigino. Madugi matung tarakpada amuk kaplibadu karigino. Tasengna huranbaduna noklibadu harau minok natte angakpagi minokni. Aduga mana amuk kaplibagi maramdi mabu thadoknabagi damag sana mohor lak ama ningthauda katsage haibaduda mana khanki. Huranba oiriba magi mateng pangbinaba kanamata leitrabaduda masak masasu khangdaba nipa amana mabu thaujanbibagi wadu tabada mapukning nungsibadagi kaplibani. Maramdi phattaba mibu kanabagi damag sana lupa tingge haibasida mahak ngakna thokki. Hapsariba warisi Bikram Betalgi waridagi tawthokjaraga hapsabani. Haujik amuk taminarasi Phungawari Sanagi Singi Mapu. Mamangayda lalonba nupa amakhak leirami. Mahaki machanupa amaga machanupi amaga leirami. Macha animag angang loina oiri. Noongma lalonba nupa aduna magi araiba malchang pumba jahas anida loina mag hapsilaga lalonbagi pochai kayamarum samudra lanna atopa leibakta mahaki mi kharaga loinana thakhirammi. Masidagi yamna chawba senpham amadi phanglaga nupadu sel yamna pairagani nungai bahaibadu oiragani haina khanjarammi. Adubu laibak thibadi jahas anidu samudra mayai yorakpa matamda samudrada lupkhre haibagi pau tarammi. Masidagi lalonba nupadu aduki matik nungairamde.
ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯍꯦꯛ ꯂꯩꯖꯔꯤꯕ ꯍꯥꯏꯕꯕꯨ ꯂꯧꯐꯝ ꯃꯆꯦꯠ ꯑꯃꯈꯛ ꯉꯥꯏꯍꯧꯔꯝꯃꯤ꯫ ꯃꯥꯜ ꯆꯥꯡ ꯂꯟ ꯊꯨꯝ ꯃꯌꯥꯝꯗꯨ ꯂꯣꯏꯅꯃꯛ ꯃꯥꯡꯈꯤꯕꯗꯨꯗ ꯂꯂꯣꯟꯕ ꯅꯨꯄꯥꯗꯨ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯃꯍꯥꯛꯀꯤ ꯆꯤꯡꯌꯥꯒꯤ ꯂꯧꯐꯝꯗꯨꯗ ꯂꯥꯛꯂꯒ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯁꯨ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩꯁꯤꯗ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯌꯥꯝꯅ ꯄꯤꯛꯄ ꯀꯨꯆꯨ ꯃꯨꯕ ꯃꯤ ꯃꯆꯥ ꯑꯃꯈꯛ ꯐꯝꯂꯒ ꯂꯂꯣꯟꯕ ꯑꯗꯨꯗ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯤ ꯃꯆꯥꯗꯨꯅ ꯂꯂꯣꯟꯕ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯦ ꯅꯨꯄꯥ, ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯗꯨꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯤ?" ꯂꯂꯣꯟꯕꯅ ꯈꯨꯝꯃꯤ, "ꯑꯩꯅ ꯃꯔꯝꯗꯣ ꯍꯥꯏꯔꯒ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯗꯕꯁꯨ ꯅꯠꯇꯦ." ꯃꯤ ꯃꯆꯥꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, "ꯀꯅꯥꯅ ꯈꯪꯅꯤ, ꯄꯥꯡꯕ ꯉꯝꯃꯁꯨ ꯌꯥꯏꯅ." ꯑꯗꯨꯗꯒꯤꯗꯤ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯇꯨ ꯃꯤ ꯃꯆꯥ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯇꯝꯂꯝꯃꯤ꯫ ꯃꯇꯨꯡꯗ ꯃꯤ ꯃꯆꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯐꯔꯦ ꯅꯨꯄꯥ, ꯃꯗꯨꯒꯤꯗꯃꯛ ꯋꯥꯔꯨꯔꯅꯨ. ꯁꯨꯃꯥꯏ ꯇꯧꯔꯣ, ꯅꯪꯅ ꯌꯨꯝꯗ ꯍꯟꯕ ꯃꯇꯝꯗ ꯅꯪꯒꯤ ꯅꯈꯣꯡꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯀꯣꯟꯕ ꯖꯤꯕꯗꯨ ꯆꯍꯤ 15ꯒꯤ ꯃꯇꯨꯡꯗ ꯑꯩꯉꯣꯟꯗ ꯄꯤꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯎ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯑꯄꯥꯝꯕ ꯁꯦꯜ ꯃꯈꯩ ꯂꯣꯏꯅꯃꯛ ꯐꯪꯕ ꯉꯝꯒꯅꯤ." ꯋꯥꯐꯝꯗꯨ ꯇꯥꯕ ꯃꯇꯝꯗ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯜꯂꯤ, "ꯑꯩꯒꯤ ꯈꯣꯡꯗ ꯆꯦꯟꯁꯤꯜꯂꯛꯀꯗꯕꯗꯤ ꯑꯩꯒꯤ ꯍꯨꯏꯅꯥꯎ ꯑꯃꯈꯛ ꯂꯩꯔꯤꯕꯗꯨ ꯅꯠꯇꯅ ꯀꯔꯤꯕꯨ ꯑꯣꯏꯔꯨꯅꯤ?" ꯃꯁꯤ ꯈꯜꯂꯗꯨꯅ ꯂꯂꯣꯟꯕ ꯅꯨꯄꯥꯗꯨ ꯃꯤ ꯃꯆꯥꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯍꯔꯥꯎꯅ ꯌꯥꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯅꯔꯤꯕ ꯋꯥꯐꯝꯗꯨ ꯆꯦ ꯑꯃꯗ ꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯏꯕ ꯆꯦꯗꯨ ꯃꯤ ꯃꯆꯥ ꯑꯗꯨꯅ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯃꯇꯨꯡꯗ ꯂꯂꯣꯟꯕ ꯅꯨꯄꯥꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯃꯥꯒꯤ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥꯗꯨ ꯍꯔꯥꯎꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯄꯥꯒꯤ ꯃꯈꯣꯡꯗ ꯀꯣꯜꯂꯔꯦ꯫ ꯃꯇꯧꯗꯨ ꯎꯕ ꯃꯇꯝꯗ ꯂꯂꯣꯟꯕ ꯅꯨꯄꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯍꯥꯛꯅ ꯃꯤ ꯃꯆꯥꯗꯨꯒ ꯌꯥꯅꯈꯤꯕ ꯋꯥꯐꯝꯗꯨ ꯈꯪꯅꯤꯡ ꯍꯦꯛ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯍꯥꯏꯐꯝ ꯈꯪꯂꯝꯗꯦ꯫ ꯅꯣꯡ ꯅꯤꯅꯤꯗꯤ ꯍꯧꯈ꯭ꯔꯦ꯫ ꯂꯂꯣꯟꯕ ꯅꯨꯄꯥꯗꯨ ꯁꯦꯜꯗꯤ ꯄꯥꯏꯕ ꯀꯧꯕ ꯂꯩꯇꯦ꯫ ꯃꯥꯒꯤ ꯎꯄꯨꯁꯤꯡ ꯑꯗꯨꯗ ꯁꯦꯜꯀ ꯌꯥꯎꯔꯝꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ, ꯑꯗꯨꯁꯨ ꯌꯥꯎꯔꯝꯗꯦ꯫ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃ ꯂꯂꯣꯟꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯧꯐꯝ ꯃꯅꯥꯛꯀꯤ ꯆꯤꯡ ꯑꯃꯗ ꯎ ꯑꯔꯤꯕ ꯈꯔ ꯌꯥꯜꯂꯨꯒꯦ ꯍꯥꯏꯅ ꯆꯠꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯆꯥꯎꯔꯕ ꯁꯦꯜ ꯉꯥꯛꯇ ꯌꯥꯎꯕ ꯎꯄꯨ ꯑꯃꯈꯛ ꯇꯥꯔꯒ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯂꯂꯣꯟꯕ ꯅꯨꯄꯥꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯐꯪꯂꯤꯕ ꯁꯦꯜ ꯑꯗꯨꯅ ꯂꯂꯣꯟꯕꯒꯤ ꯊꯕꯛ ꯑꯃꯨꯛ ꯍꯧꯅꯅꯕ ꯄꯣꯠ ꯆꯩ ꯀꯌꯥꯃꯔꯨꯝ ꯂꯩꯔꯒ ꯑꯃꯨꯛ ꯂꯂꯣꯟꯕ ꯍꯧꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯍꯦꯟꯗꯣꯛꯅ ꯁꯦꯟꯗꯣꯡ ꯌꯥꯝꯅ ꯐꯪꯂꯒ ꯁꯦꯜ ꯄꯥꯏꯕ ꯅꯨꯡꯉꯥꯏꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯆꯥꯎꯔꯛꯂꯝꯃꯤ꯫ ꯆꯥꯎꯕꯇ ꯅꯠꯇꯅ ꯂꯧꯁꯤꯡ ꯂꯩꯕ ꯃꯁꯛ ꯃꯇꯧ ꯋꯥꯠꯇꯕ ꯄꯥꯈꯪ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯆꯍꯤ 15 ꯅꯛꯁꯜꯂꯛꯄ ꯃꯇꯝꯗ ꯃꯄꯥꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯇꯝ ꯄꯨꯝꯕꯗ ꯃꯪꯂꯒꯇ ꯂꯩꯔꯝꯃꯤ꯫ ꯃꯄꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯅꯣꯡꯃ ꯃꯄꯥꯗ ꯍꯪꯂꯝꯃꯤ, "ꯄꯥꯕꯨꯡꯅ ꯀꯔꯤꯒꯤ ꯑꯗꯨꯛ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯔꯤꯕꯅꯣ?" ꯑꯗꯨꯕꯨ ꯃꯄꯥ ꯑꯗꯨꯗꯤ ꯀꯔꯤꯃꯠꯇ ꯈꯨꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯛꯁꯤꯜꯂꯛꯂꯕꯗ ꯃꯃꯩꯊꯪꯗ ꯃꯄꯥ ꯂꯂꯣꯟꯕ ꯑꯗꯨꯅ ꯃꯃꯥꯡꯗ ꯃꯤ ꯃꯆꯥ ꯑꯗꯨꯒ ꯍꯥꯏꯅꯈꯤꯕ ꯋꯥꯐꯝꯗꯨ ꯃꯆꯥꯗ ꯂꯣꯏꯅꯃꯛ ꯇꯝꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯛꯈꯤ, "ꯑꯣ ꯄꯥꯕꯨꯡ, ꯃꯗꯨꯒꯤꯗꯃꯛ ꯊꯣꯏꯅ ꯋꯥꯕꯤꯔꯨꯒꯅꯨ. ꯀꯔꯤꯁꯨ ꯇꯧꯔꯣꯏ. ꯃꯤ ꯃꯆꯥꯗꯨꯅ ꯑꯩꯉꯣꯟꯗ ꯀꯔꯤꯕꯨ ꯇꯧꯔꯨꯅꯤ?" ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯥꯏꯅꯈꯤꯕ ꯃꯇꯝ ꯌꯧꯔꯛꯂꯕꯗ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯨ ꯂꯧꯕꯨꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯀꯨꯆꯨ ꯃꯨꯕ ꯃꯤ ꯃꯆꯥꯗꯨ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯊꯣꯔꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯨꯄꯥ, ꯅꯍꯥꯛ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯆꯥꯅꯨꯄꯥꯗꯨ ꯄꯨꯔꯛꯂꯕ꯭ꯔꯥ?" ꯃꯄꯥꯗꯨ ꯃꯗꯨꯗ ꯀꯔꯤꯁꯨ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯄꯥꯒꯤ ꯃꯍꯨꯠ ꯃꯆꯥꯅꯨꯄꯥꯅ ꯑꯣꯏꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯅꯍꯥꯛ ꯀꯔꯤ ꯄꯥꯝꯕꯒꯦ?" ꯃꯗꯨꯗ ꯃꯤ ꯃꯆꯥꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩ ꯅꯪꯒꯤ ꯄꯥꯕꯨꯡꯒ ꯋꯥꯔꯤ ꯁꯥꯒꯦ. ꯅꯪꯒ ꯅꯠꯇꯦ ꯁꯥꯒꯗꯧꯔꯤꯕꯁꯤ. ꯅꯠꯇꯦ, ꯅꯍꯥꯛꯅ ꯑꯩꯒꯤ ꯄꯥꯕꯨꯡꯗ ꯅꯝꯊꯥꯛ ꯇꯧꯔꯒ ꯂꯥꯟꯅ ꯂꯝꯖꯤꯡꯂꯤꯕ ꯅꯠꯇ꯭ꯔꯥ?" ꯃꯤ ꯃꯆꯥꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, "ꯅꯠꯇꯦ, ꯃꯗꯨ ꯍꯥꯏꯒꯅꯨ." ꯑꯁꯨꯝꯅ ꯂꯂꯣꯟꯕꯒꯤ ꯃꯆꯥ, ꯃꯤ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯅ ꯀꯔꯤ ꯀꯔꯤꯅꯣ ꯃꯔꯩ ꯈꯔ ꯌꯦꯠꯅꯔꯝꯃꯤ꯫ ꯌꯦꯠꯄ ꯌꯥꯕ ꯌꯦꯠꯅꯔꯕꯒꯤ ꯃꯇꯨꯡꯗ ꯃꯃꯩꯊꯪꯗ ꯑꯁꯨꯝꯅ ꯌꯥꯅꯔꯝꯃꯤ, ꯃꯗꯨꯗꯤ
ꯍꯧꯖꯤꯛꯇꯤ ꯂꯂꯣꯟꯕꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯃꯄꯥ ꯂꯂꯣꯟꯕꯒꯤꯁꯨ ꯑꯣꯏꯗ꯭ꯔꯦ, ꯃꯤ ꯃꯆꯥꯗꯨꯒꯤꯁꯨ ꯑꯣꯏꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯁꯤ ꯑꯊꯥꯞꯄꯗ ꯊꯥꯗꯣꯛꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯍꯤ ꯑꯃꯗ ꯇꯣꯡꯍꯜꯂꯝꯃꯤ, ꯑꯗꯨꯒ ꯍꯤꯗꯨ ꯁꯃꯨꯗ꯭ꯔꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯏꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯤ ꯃꯆꯥꯗꯨꯅ ꯇꯧꯔꯤꯕꯗꯨ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯗꯨꯗ ꯏꯄꯦꯟ ꯄꯦꯟꯖꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯆꯥꯒꯤ ꯍꯤꯗꯨ ꯏꯁꯤꯡꯗ ꯑꯁꯨꯝ ꯂꯥꯞꯊꯣꯛꯈꯤꯕꯗꯨꯗ ꯍꯤꯗꯨ ꯁꯣꯏꯗꯅ ꯂꯨꯞꯂꯒ ꯁꯤꯔꯝꯂꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯂꯂꯣꯟꯕ ꯅꯨꯄꯥꯗꯨ ꯀꯞꯅ ꯀꯞꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯇꯁꯦꯡꯕꯗꯤ ꯂꯂꯣꯟꯕꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯍꯤꯗꯨ ꯏꯁꯤꯡꯗ ꯂꯨꯞꯈꯤꯕ ꯅꯠꯇꯦ꯫ ꯍꯤꯗꯨ ꯐꯅ ꯀꯨꯏꯅ ꯏꯁꯤꯡꯗ ꯑꯁꯨꯝ ꯇꯥꯎꯔꯒ ꯂꯥꯛꯄꯅ ꯏꯀꯣꯟ ꯀꯣꯟꯕꯗ ꯏꯊꯠ ꯑꯃꯗ ꯊꯨꯡꯂꯔꯦ꯫ ꯏꯊꯠ ꯑꯗꯨꯗ ꯌꯥꯝꯅ ꯐꯖꯔꯕ ꯀꯣꯅꯨꯡꯒꯨꯝꯕ ꯗꯂꯥꯟ ꯑꯃꯁꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯗꯂꯥꯟꯗꯨ ꯇꯝꯅ ꯅꯨꯄꯥꯗꯨ ꯂꯥꯛꯂꯒ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯅꯨꯡ ꯍꯦꯛ ꯌꯧꯔꯛꯄꯒꯗꯤ ꯃꯐꯝꯗꯨ ꯃꯤꯇ꯭ꯔꯪꯒꯤ ꯂꯩꯋꯥꯅ ꯀꯨꯞꯂꯒ ꯊꯝꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ꯫ ꯃꯐꯝꯗꯨꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇ ꯍꯦꯛ ꯂꯩꯕ ꯎꯗꯦ꯫ ꯂꯩꯔꯤꯕ ꯀꯥꯁꯤꯡꯗꯨ ꯃꯍꯥꯛꯅ ꯆꯪꯂꯒ ꯀꯅꯥ ꯂꯩꯔꯤꯕꯒꯦ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯥ ꯑꯗꯨꯗ ꯀꯅꯥꯃꯠꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯃꯩꯊꯪꯗ ꯀꯥ ꯑꯃꯗ ꯂꯤꯟ ꯑꯃꯈꯛ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃꯗ ꯌꯦꯠꯂꯒ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯤꯟꯗꯨ ꯇꯁꯦꯡꯅ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯍꯥꯛꯁꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯃꯤꯇ꯭ꯔꯪꯒꯤ ꯂꯩꯋꯥꯅ ꯃꯍꯥꯛꯄꯨ ꯑꯁꯨꯝꯅ ꯑꯣꯏꯍꯟꯈꯤꯕꯅꯤ꯫ ꯂꯤꯟ ꯑꯗꯨꯅ ꯂꯂꯣꯟꯕꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯂꯥꯛꯄ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯍꯥꯛ ꯑꯩꯕꯨ ꯀꯟꯕꯤꯕ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯥ? ꯑꯩꯅ ꯅꯪꯕꯨ ꯆꯍꯤ 15ꯁꯤ ꯉꯥꯏꯔꯒ ꯂꯩꯔꯛꯄꯅꯤ꯫ ꯂꯩꯕꯥꯛꯁꯤ ꯃꯤꯇ꯭ꯔꯪꯒꯤ ꯂꯩꯋꯥꯅ ꯀꯨꯞꯈ꯭ꯔꯦ." ꯂꯂꯣꯟꯕꯒꯤ ꯃꯆꯥꯅꯨꯄꯥꯅ ꯈꯨꯝꯃꯤ, "ꯑꯩꯅ ꯅꯪꯕꯨ ꯀꯔꯝꯅ ꯀꯟꯕꯤꯒꯗꯧꯔꯤꯕ? ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯐꯤꯃꯨ ꯁꯦꯠꯄ ꯃꯤ 15 ꯈꯛ ꯂꯥꯛꯀꯅꯤ, ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯀꯅꯤ꯫ ꯃꯗꯨꯗ ꯅꯍꯥꯛ ꯀꯔꯤꯃꯠꯇ ꯈꯨꯝꯒꯅꯨ, ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯌꯨ꯫ ꯃꯈꯣꯏꯅ ꯑꯄꯥꯝꯕꯇ ꯑꯗꯨꯝ ꯇꯧꯍꯜꯂꯣ, ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯕ ꯌꯥꯗꯦ꯫ ꯃꯈꯣꯏꯅ ꯅꯪꯕꯨ ꯐꯨ ꯆꯩꯕ ꯇꯧꯒꯅꯤ, ꯃꯗꯨ ꯇꯧꯖꯁꯅꯨ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯇꯥꯕ ꯃꯇꯝꯗ ꯑꯃꯨꯛ ꯍꯟꯈꯤꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯗꯥꯡꯗ ꯑꯇꯣꯞꯄ ꯐꯤꯃꯨ ꯁꯦꯠꯄ ꯃꯤ 15 ꯑꯃꯨꯛ ꯂꯥꯛꯀꯅꯤ꯫ ꯃꯊꯪꯃꯨꯛꯀꯤ ꯅꯨꯃꯤꯠꯇꯅ ꯃꯈꯣꯏ 20 ꯂꯥꯛꯀꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯅꯍꯥꯛꯀꯤ ꯅꯀꯣꯛꯇꯨ ꯀꯛꯂꯒ ꯍꯥꯠꯀꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯒꯤ ꯄꯨꯡ 12 ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯁꯛꯇꯤ ꯄꯨꯝꯕ ꯂꯣꯏꯈ꯭ꯔꯒꯅꯤ꯫ ꯑꯩꯁꯨ ꯏꯁꯥꯒꯤ ꯁꯛꯇꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯒꯅꯤ, ꯑꯗꯨꯒ ꯅꯍꯥꯛꯄꯨ ꯁꯤꯗ ꯍꯤꯗꯥꯛ ꯏꯁꯤꯡꯒꯤ ꯃꯇꯦꯡꯅ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯍꯟꯕ ꯉꯝꯒꯅꯤ꯫ ꯀꯛꯂꯕ ꯀꯣꯛꯇꯨ ꯍꯛꯆꯥꯡꯒ ꯃꯄꯥ ꯆꯥꯅ ꯊꯝꯂꯒ ꯁꯤꯗ ꯍꯤꯗꯥꯛ ꯏꯁꯤꯡꯗꯨ ꯇꯩꯔꯕꯗꯤ ꯃꯊꯟꯇ ꯑꯃꯨꯛ ꯁꯝꯖꯤꯟꯅꯈꯤꯅꯤ." "ꯑꯣ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯅꯍꯥꯛꯀꯤ ꯃꯇꯦꯡꯗꯨ ꯁꯣꯏꯗꯅꯃꯛ ꯄꯥꯡꯂꯒꯦ." ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯂꯣꯟꯕꯒꯤ ꯃꯆꯥꯅ ꯂꯣꯏꯅꯃꯛ ꯇꯧꯔꯝꯃꯤ꯫ 8ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡꯗ ꯂꯂꯣꯟꯕꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯃꯀꯣꯛ ꯀꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯄꯨꯡ 12 ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯤꯇ꯭ꯔꯪꯒꯤ ꯂꯩꯋꯥ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯃꯥꯡꯈꯤꯗꯨꯅ ꯂꯤꯜ ꯑꯣꯜꯂꯝꯕ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯃꯤ ꯑꯃꯨꯛ ꯑꯣꯜꯂꯛꯂꯒ ꯁꯤꯗ ꯍꯤꯗꯥꯛ ꯏꯁꯤꯡꯗꯨ ꯄꯨꯔꯒ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯅꯨꯄꯥꯗꯨ ꯍꯤꯡꯒꯠꯍꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯒ ꯃꯐꯝꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯔꯦ꯫ ꯃꯐꯝꯁꯤ ꯁꯅꯥꯒꯤ ꯆꯤꯡ ꯍꯥꯏꯅ ꯀꯧꯕ ꯏꯊꯠ ꯑꯃꯈꯛꯅꯤ꯫ ꯃꯐꯝ ꯑꯁꯤꯒꯤ ꯅꯤꯡꯊꯧꯁꯤ ꯂꯂꯣꯟꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯑꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯕꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛ ꯐꯪꯖꯔꯝꯃꯤ꯫ ꯆꯍꯤ 9 ꯍꯧꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯂꯂꯣꯟꯕ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯎꯅꯕ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯔꯥꯅꯤ ꯑꯗꯨꯅꯗꯤ ꯃꯄꯨꯔꯣꯏꯕꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯒꯦ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯅ ꯆꯠꯀꯅꯤ ꯍꯥꯏꯅ ꯃꯔꯩꯈ꯭ꯔꯕꯗ ꯃꯃꯩꯊꯪꯗꯗꯤ ꯔꯥꯅꯤꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯈꯨꯗꯣꯞ ꯑꯃꯈꯛ ꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯁꯦ, ꯃꯁꯤꯒꯤ ꯈꯨꯗꯣꯞꯁꯤ ꯁꯤꯖꯤꯜꯂꯨ꯫ ꯅꯍꯥꯛꯅ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯅꯍꯥꯛ ꯃꯁꯤꯒꯤ ꯃꯇꯦꯡꯅ ꯈꯨꯗꯛꯇ ꯆꯠꯄ ꯉꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯁꯤꯃꯗꯤ ꯍꯥꯟꯅ ꯋꯥꯁꯛꯄꯤꯌꯨ, ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯍꯜꯂꯣꯏ꯫ ꯃꯐꯝ ꯀꯩꯗꯁꯨ ꯈꯨꯗꯣꯞ ꯑꯁꯤ ꯁꯤꯖꯤꯟꯅꯔꯒ ꯄꯨꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛꯄꯤꯌꯨ." ꯃꯗꯨꯃꯛ ꯃꯥꯒꯤ ꯅꯨꯄꯥꯅ ꯋꯥꯁꯛꯂꯝꯃꯤ꯫ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝꯗ ꯆꯠꯅꯕ ꯅꯤꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯅꯤꯡꯕꯒ ꯅꯨꯄꯥ ꯑꯗꯨ ꯃꯄꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯋꯥꯏꯗꯒꯤ ꯈꯤꯇꯪ ꯆꯠꯊꯣꯛꯅ ꯂꯩꯔꯝꯈꯤ꯫ ꯃꯍꯥꯛꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯄꯨ ꯈꯨꯟꯒꯤ ꯃꯤꯌꯥꯝ ꯑꯗꯨꯅ ꯈꯨꯟꯗ ꯆꯪꯍꯜꯂꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯥꯗꯨ ꯋꯥꯈꯜ ꯑꯁꯨꯝ ꯈꯜꯂꯛꯄꯗ ꯑꯔꯥꯞꯄꯗ ꯆꯤꯡ ꯑꯃꯗ ꯌꯥꯎ ꯁꯦꯟꯕ ꯅꯨꯄꯥ ꯑꯃꯈꯛ ꯎꯔꯝꯃꯤ꯫
ꯌꯥꯎꯁꯦꯟꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯌꯥꯎꯁꯦꯟꯕ ꯅꯨꯄꯥ ꯑꯗꯨꯒ ꯃꯍꯥꯛꯀ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯅꯃꯛ ꯑꯣꯟꯊꯣꯛꯅꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯄꯥ ꯂꯂꯣꯟꯕꯒꯤ ꯃꯅꯥꯛ ꯌꯧꯔꯕ ꯃꯇꯝꯗ ꯌꯥꯎꯁꯦꯟꯕꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯤꯕ ꯃꯆꯥꯅꯨꯄꯥꯗꯨ ꯃꯄꯥꯅ ꯃꯁꯛ ꯈꯪꯗ꯭ꯔꯦ꯫ ꯃꯔꯝꯗꯤ ꯐꯤꯖꯣꯜ ꯑꯗꯨ ꯈꯛꯇ ꯅꯠꯇꯅ ꯃꯇꯝ ꯀꯨꯏꯅꯁꯨ ꯃꯈꯣꯏ ꯎꯅꯈꯤꯗ꯭ꯔꯦ꯫ ꯂꯂꯣꯟꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯁꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯅꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯗꯤ ꯏꯁꯤꯡꯗ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯂꯂꯣꯟꯕꯒꯤ ꯃꯆꯥ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ "ꯏꯃꯥ, ꯄꯥꯕꯨꯡ, ꯑꯩ ꯄꯣꯛꯂꯛꯄꯗꯒꯤ ꯍꯛꯆꯥꯡꯗ ꯌꯥꯎꯖꯔꯛꯄ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯥ?" ꯃꯃꯥꯅ ꯈꯨꯝꯃꯤ, "ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯗꯤ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯌꯦꯠꯀꯤ ꯄꯥꯝꯕꯣꯝ ꯃꯈꯥ ꯑꯣꯏꯔꯞꯅ ꯍꯩꯖꯥꯝꯄꯦꯠ ꯃꯥꯟꯕ ꯈꯨꯗꯝ ꯑꯃꯈꯛ ꯂꯩꯕꯅꯤ." ꯃꯇꯝꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯌꯦꯠ ꯊꯪꯕ ꯄꯥꯝꯕꯣꯝꯗꯨꯗ ꯂꯩꯕ ꯈꯨꯗꯝꯗꯨ ꯎꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯅ ꯅꯨꯄꯥꯁꯤ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯄꯥ ꯑꯃꯗꯤ ꯃꯃꯥꯗ ꯃꯍꯥꯛꯁꯤ ꯁꯅꯥꯒꯤ ꯆꯤꯡ ꯍꯥꯏꯔꯤꯕ ꯏꯊꯠ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯦ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯨꯍꯣꯡꯂꯒ ꯂꯩꯔꯦ, ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯐꯪꯖꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯄꯥꯅ ꯃꯆꯥꯒꯤ ꯋꯥꯗꯨ ꯊꯥꯖꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯐꯤꯖꯣꯜꯗꯨꯗꯤ ꯌꯥꯎꯁꯦꯟꯕꯒꯤ ꯁꯦꯒꯥꯏꯔꯕ ꯐꯤꯖꯣꯜꯅꯤ, ꯅꯤꯡꯊꯧ ꯑꯃꯅ ꯁꯦꯠꯀꯗꯕ ꯐꯤꯖꯣꯜ ꯅꯠꯂꯝꯗꯦ꯫ ꯃꯁꯤꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯄꯥꯗ ꯑꯁꯦꯡꯕꯗꯨ ꯇꯥꯛꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯁꯛꯈꯤꯕ ꯋꯥꯁꯛꯇꯨ ꯀꯥꯎꯊꯣꯛꯂꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯗꯨ ꯈꯨꯗꯣꯞ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯧꯔꯝꯃꯤ꯫ ꯈꯨꯗꯛꯇ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯗꯨ ꯃꯐꯝꯗꯨꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯔꯥꯅꯤꯗꯨ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯂꯂꯣꯟꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯍꯥꯛ ꯁꯥꯎꯔꯅꯨ, ꯑꯩ ꯋꯥꯈꯜ ꯈꯟꯊꯍꯧꯗꯅ ꯇꯧꯈ꯭ꯔꯦ꯫ ꯅꯪꯒꯤ ꯐꯠꯇꯅꯕ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯈꯤꯕꯗꯤ ꯅꯠꯇꯦ." ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯍꯥꯛ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕꯗꯨ ꯊꯥꯖꯕ ꯁꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯗꯤ ꯌꯦꯛꯈꯤꯔꯝꯃꯤ꯫ ꯃꯇꯨꯡꯗ ꯂꯂꯣꯟꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯂꯧꯕꯨꯛꯂꯣꯝꯗ ꯄꯨꯊꯣꯔꯛꯂꯒ ꯆꯤꯡꯌꯥꯒꯤ ꯏꯁꯤꯡ ꯏꯆꯦꯜ ꯃꯆꯥ ꯑꯃꯗ ꯍꯤ ꯇꯣꯡꯂꯒ ꯃꯈꯣꯏ ꯑꯅꯤ ꯑꯋꯥ ꯄꯣꯊꯥꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯅꯨꯄꯥꯗꯨ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯍꯤ ꯃꯊꯛ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯉꯥꯊꯔꯒ ꯍꯤꯞꯊꯔꯝꯃꯤ꯫ ꯅꯨꯄꯥꯗꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯍꯤꯗꯨꯗ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯣꯛꯈꯤꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯆꯥꯔꯦ ꯈꯟꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯔꯥꯅꯤ ꯑꯗꯨꯅ ꯅꯨꯄꯥꯗꯨꯗꯒꯤ ꯈꯨꯗꯣꯞꯇꯨ ꯂꯣꯟꯅ ꯂꯧꯊꯣꯛꯂꯒ ꯃꯍꯥꯛ ꯃꯆꯥꯒ ꯂꯣꯏꯅꯅ ꯃꯐꯝꯗꯨꯗꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯈꯨꯗꯣꯞ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯤꯠꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗ ꯍꯤ ꯃꯊꯛ ꯑꯗꯨꯗ ꯃꯊꯟꯇ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯍꯤꯗꯨ ꯏꯁꯤꯡꯒꯤ ꯏꯆꯦꯜ ꯃꯆꯥꯗꯨꯅ ꯈꯖꯤꯛ ꯈꯖꯤꯛ ꯆꯦꯟꯊꯈꯤꯕꯅ ꯆꯤꯡꯖꯥꯎ ꯑꯃꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯆꯤꯡꯖꯥꯎ ꯑꯁꯤꯗ ꯂꯩꯕ ꯃꯤꯖꯥꯎ ꯑꯍꯨꯝꯈꯛ ꯃꯄꯥ ꯃꯃꯥꯅ ꯊꯝꯕꯤꯔꯝꯕ ꯂꯟ ꯊꯨꯝ ꯌꯦꯟꯅꯕꯒꯤ ꯃꯇꯥꯡꯗ ꯈꯠꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯈꯠꯅꯔꯤꯉꯩ ꯃꯇꯝꯗ ꯂꯂꯣꯟꯕꯒꯤ ꯃꯆꯥꯗꯨ ꯍꯦꯛ ꯎꯔꯦ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯈꯟꯅꯩ, "ꯐꯔꯦ, ꯃꯤ ꯃꯆꯥꯗꯤ ꯂꯧꯁꯤꯡ ꯌꯥꯝꯅ ꯁꯤꯡꯉꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤ ꯃꯆꯥ ꯑꯁꯤꯗ ꯄꯣꯠ ꯆꯩꯁꯤꯡꯁꯤ ꯌꯦꯟꯅꯕꯒꯤ ꯕꯤꯆꯥꯔꯗꯨ ꯃꯉꯣꯟꯗ ꯇꯧꯍꯜꯂꯁꯤ." ꯑꯗꯨꯗꯒꯤꯗꯤ ꯂꯂꯣꯟꯕꯒꯤ ꯃꯆꯥꯗꯨ ꯃꯤꯖꯥꯎ ꯑꯍꯨꯝꯗꯨꯅ ꯀꯧꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯕꯤꯆꯥꯔ ꯇꯧꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯌꯦꯟꯅꯒꯗꯕ ꯄꯣꯠꯁꯤꯡꯗꯤ ꯊꯥꯡ ꯑꯃ, ꯍꯥꯏꯔꯤꯕ ꯊꯥꯡꯁꯤ ꯄꯥꯏꯔꯤꯕ ꯃꯤꯗꯨꯅ ꯑꯩꯒꯤ ꯀꯣꯛ ꯅꯠꯇꯅ ꯂꯣꯏꯅꯃꯛ ꯀꯦꯜꯂꯨ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯃꯤꯁꯤꯡꯒꯤ ꯃꯀꯣꯛ ꯂꯣꯏꯅꯃꯛ ꯍꯦꯛ ꯀꯦꯟꯕ ꯖꯥꯠꯅꯤ꯫ ꯑꯗꯨꯒ ꯑꯃꯅ ꯐꯤ ꯑꯃ, ꯐꯤꯁꯤꯕꯨ ꯏꯜꯂꯤꯕ ꯃꯤꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯎꯕ ꯉꯝꯗꯦ꯫ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯈꯣꯡꯎꯞ ꯖꯨꯔꯥ ꯑꯃꯈꯛ, ꯍꯥꯏꯔꯤꯕ ꯈꯣꯡꯎꯞꯁꯤ ꯇꯣꯡꯂꯤꯕ ꯃꯤꯗꯨ ꯆꯠꯅꯤꯡꯕ ꯌꯧꯅꯤꯡꯕ ꯃꯐꯝꯗ ꯈꯨꯗꯛꯇ ꯌꯧꯕ ꯉꯝꯃꯤ꯫ ꯌꯦꯟꯅꯒꯗꯧꯔꯤꯕ ꯄꯣꯠ ꯑꯍꯨꯝꯗꯨ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯉꯣꯟꯗ ꯄꯤꯌꯨ ꯌꯦꯡꯒꯦ, ꯄꯣꯠꯁꯤꯡꯗꯨ ꯐꯤꯕꯝ ꯐꯔꯤꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯐꯤꯗꯨ ꯍꯥꯟꯅ ꯅꯨꯄꯥꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯐꯤꯗꯨ ꯃꯍꯥꯛꯅ ꯏꯟꯁꯤꯟꯕ ꯃꯇꯝꯗ ꯃꯍꯥꯛ ꯀꯅꯥ ꯑꯃꯠꯇꯅ ꯎꯕ ꯉꯝꯗ꯭ꯔꯦ꯫ ꯃꯁꯤꯇ ꯅꯠꯇꯅ ꯃꯍꯥꯛ ꯍꯌꯤꯡ ꯑꯣꯟꯕꯁꯨ ꯉꯝꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯃꯨꯛ ꯂꯂꯣꯟꯕꯒꯤ ꯃꯆꯥꯗꯨꯅ ꯃꯁꯥꯒꯤ ꯁꯛꯇꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯒ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, "ꯃꯁꯤꯒꯤ ꯐꯤꯁꯤ ꯌꯥꯝꯅ ꯐꯔꯤ, ꯊꯥꯡꯗꯨ ꯑꯃꯨꯛ ꯌꯦꯡꯒꯦ." ꯃꯗꯨꯗ ꯃꯤꯖꯥꯎꯁꯤꯡꯗꯨꯅ ꯈꯨꯝꯃꯤ, "ꯌꯥꯔꯣꯏ, ꯊꯥꯡꯗꯨ ꯅꯪꯅ ꯄꯥꯏꯔꯒ ꯑꯩꯒꯤ ꯀꯣꯛ ꯅꯠꯇꯅ ꯂꯣꯏꯅꯃꯛ ꯀꯦꯜꯂꯣ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯛꯁꯤ ꯂꯣꯏꯅꯃꯛ ꯀꯦꯟꯒꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯌꯥꯅꯕ ꯑꯃꯒꯤ ꯃꯈꯥꯗ ꯊꯥꯡꯗꯨ ꯃꯈꯣꯏꯅ ꯄꯤꯔꯝꯃꯤ꯫ ꯃꯗꯨꯗꯤ ꯊꯥꯡꯗꯨꯒꯤ ꯆꯥꯡꯌꯦꯡꯗꯨ ꯎ ꯄꯥꯝꯕꯤꯗ ꯑꯣꯏꯅ ꯇꯧꯕ ꯍꯥꯏꯕꯁꯤꯗ ꯌꯥꯅꯔꯝꯃꯤ꯫ ꯂꯂꯣꯟꯕꯒꯤ ꯃꯆꯥꯅ ꯊꯥꯡꯗꯨ ꯄꯥꯏꯔꯒ ꯎ ꯄꯥꯝꯕꯤꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯀꯛꯂꯣ ꯍꯥꯏꯕ ꯃꯇꯝꯗ
ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯎ ꯄꯥꯝꯕꯤꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯀꯛꯂꯒ ꯇꯨꯔꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯈꯣꯡꯎꯞ ꯖꯨꯔꯥ ꯑꯅꯤꯗꯨ ꯐꯤꯕꯝ ꯐꯔꯤꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯤꯖꯥꯎꯁꯤꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯌꯥꯔꯣꯏ, ꯅꯍꯥꯛꯅ ꯈꯣꯡꯎꯞꯁꯤ ꯇꯣꯡꯂꯒ ꯃꯐꯝꯁꯤꯗꯒꯤ ꯃꯥꯡꯈ꯭ꯔꯕꯗꯤ?" ꯂꯂꯣꯟꯕꯒꯤ ꯃꯆꯥꯅ ꯈꯨꯝꯃꯤ, "ꯅꯠꯇꯦ, ꯑꯩ ꯃꯗꯨ ꯇꯧꯔꯣꯏ." ꯑꯁꯨꯝꯅ ꯂꯂꯣꯟꯕꯒꯤ ꯃꯆꯥ ꯑꯗꯨꯅ ꯌꯥꯝꯅ ꯊꯥꯖꯅ ꯍꯥꯏꯕꯗꯨꯗ ꯈꯣꯡꯎꯞ ꯖꯨꯔꯥ ꯑꯅꯤꯗꯨ ꯃꯉꯣꯟꯗ ꯄꯤꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯄꯣꯠ ꯑꯍꯨꯝꯃꯛ ꯂꯣꯏꯅꯃꯛ ꯁꯨꯅ ꯄꯥꯏꯔꯕꯗ ꯂꯂꯣꯟꯕꯒꯤ ꯃꯆꯥ ꯑꯗꯨꯅ ꯁꯅꯥꯒꯤ ꯆꯤꯡ ꯍꯥꯏꯔꯤꯕ ꯏꯊꯠ ꯑꯗꯨꯗ ꯆꯠꯅꯅꯕ ꯋꯥꯈꯜꯗ ꯅꯤꯡꯂꯝꯃꯤ꯫ ꯈꯨꯗꯛꯇ ꯃꯍꯥꯛ ꯈꯣꯡꯎꯞ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯁꯅꯥꯒꯤ ꯆꯤꯡꯒꯤ ꯀꯣꯅꯨꯡ ꯃꯌꯥꯗ ꯊꯨꯡꯂꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯐꯤꯗꯨꯒꯤ ꯃꯇꯦꯡꯅ ꯃꯍꯥꯛ ꯀꯅꯥ ꯑꯃꯠꯇꯅ ꯎꯕ ꯉꯝꯗꯅ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯇꯧꯔꯝꯂꯤꯕꯗꯨ ꯑꯉꯛꯄꯅꯤ꯫ ꯃꯤ ꯀꯌꯥꯃꯨꯛ ꯃꯔꯥꯡ ꯇꯧꯅꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯔꯥꯅꯤꯗꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯑꯃꯨꯛ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯃꯤꯌꯥꯝ ꯇꯤꯟꯕ ꯆꯥꯐꯝ ꯊꯛꯐꯝ ꯀꯥ ꯑꯃꯗ ꯇꯦꯕꯜ ꯊꯥꯔꯒ ꯃꯤ ꯀꯌꯥꯃꯔꯨꯝꯁꯨ ꯑꯆꯥ ꯑꯊꯛ ꯇꯧꯔꯒ ꯂꯩꯔꯝꯈꯤ꯫ ꯔꯥꯅꯤꯗꯤ ꯃꯌꯥꯝꯗꯨꯒꯤ ꯃꯌꯥꯏꯗ ꯆꯤꯡ ꯂꯦꯝꯅ ꯁꯅꯥꯒꯤ ꯐꯝꯐꯝꯗ ꯐꯝꯊꯔꯒ ꯑꯆꯥ ꯑꯊꯛ ꯆꯥꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯔꯥꯅꯤꯅ ꯑꯇꯥꯎꯕ ꯑꯆꯧꯕ ꯁꯥ ꯃꯄꯨꯝꯗꯒꯤ ꯃꯆꯦꯠ ꯑꯃꯈꯛ ꯀꯛꯂꯒ ꯃꯥꯒꯤ ꯆꯥꯅꯕ ꯄꯥꯇ꯭ꯔꯗ ꯍꯥꯞꯂꯝꯃꯤ꯫ ꯄꯥꯇ꯭ꯔꯗꯨꯗ ꯁꯥ ꯃꯆꯦꯠꯇꯨ ꯍꯦꯛ ꯍꯥꯞꯂꯛꯄꯒ ꯂꯂꯣꯟꯕꯒꯤ ꯃꯆꯥꯅ ꯁꯥ ꯃꯆꯦꯠꯇꯨ ꯁꯠ ꯂꯧꯔꯒ ꯆꯥꯊꯣꯛꯈꯤꯔꯝꯃꯤ꯫ ꯔꯥꯅꯤꯅ ꯊꯛꯅꯕ ꯍꯥꯎꯔꯕ ꯌꯨ ꯈꯔ ꯃꯥꯒꯤ ꯂꯤꯛꯂꯤꯗ ꯍꯩꯔꯝꯃꯤ꯫ ꯑꯗꯨꯁꯨ ꯔꯥꯅꯤꯅ ꯍꯩꯕ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯂꯂꯣꯟꯕꯒꯤ ꯃꯆꯥꯅ ꯊꯨꯅ ꯂꯧꯔꯒ ꯊꯛꯇꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯥꯅꯤꯅ ꯆꯥꯅꯕ ꯊꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯪꯂꯝꯗꯦ꯫ ꯃꯁꯤꯗ ꯔꯥꯅꯤꯗꯨ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯊꯟꯇ ꯀꯞꯆꯔꯝꯃꯤ꯫ ꯂꯂꯣꯟꯕꯒꯤ ꯃꯆꯥ ꯑꯗꯨꯅ ꯔꯥꯅꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯔꯥꯅꯤꯅ ꯃꯇꯣꯝꯇ ꯁꯣꯟꯖꯔꯝꯃꯤ꯫ "ꯀꯔꯤꯅꯣ, ꯐꯠꯇꯕ ꯂꯥꯏꯅ ꯑꯩꯕꯨ ꯁꯦꯟꯅꯔꯕ꯭ꯔꯥ? ꯑꯩꯒꯤ ꯀꯟꯕꯤꯅꯕ ꯃꯍꯥꯛꯇꯨ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ?" ꯃꯇꯝꯗꯨꯗ ꯂꯂꯣꯟꯕꯒꯤ ꯃꯆꯥ ꯑꯗꯨꯅ ꯔꯥꯅꯤꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯔꯤ, ꯅꯍꯥꯛꯀꯤ ꯀꯟꯕꯤꯕꯗꯨ ꯁꯨꯛꯂꯥꯛꯃꯛ ꯂꯥꯛꯈꯤꯗꯕ꯭ꯔꯥ?" ꯑꯁꯨꯝꯅ ꯐꯨꯔꯒ ꯃꯍꯥꯛ ꯃꯁꯥꯃꯛ ꯎꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯔꯥꯅꯤꯗꯨ ꯄꯨꯔꯒ ꯃꯤꯌꯥꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯂꯣꯟꯕꯒꯤ ꯃꯆꯥꯗꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯗꯨ ꯇꯥꯅꯅꯕ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ, "ꯂꯨꯍꯣꯡꯕꯁꯤ ꯍꯧꯖꯤꯛꯃꯛ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ꯫ ꯑꯁꯦꯡꯕ ꯅꯤꯡꯊꯧꯗꯨ ꯍꯧꯖꯤꯛ ꯍꯜꯂꯛꯂꯦ." ꯃꯗꯨꯗ ꯍꯥꯟꯅꯅ ꯂꯩꯔꯝꯕ ꯅꯤꯡꯊꯧ, ꯐꯝꯅꯥꯏꯕ, ꯃꯟꯇ꯭ꯔꯤ, ꯔꯥꯅꯤꯒꯤ ꯃꯇꯥꯔꯣꯏ ꯀꯌꯥꯅ ꯃꯍꯥꯛꯄꯨ ꯅꯣꯛꯅꯔꯝꯃꯤ꯫ ꯂꯂꯣꯟꯕꯒꯤ ꯃꯆꯥꯗꯨ ꯊꯣꯏꯅ ꯋꯥ ꯉꯥꯡꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ "ꯅꯈꯣꯏ ꯂꯨꯍꯣꯡꯕꯁꯤ ꯇꯣꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯇꯣꯛꯂꯣꯏ ꯍꯥꯏꯕ꯭ꯔꯥ?" ꯍꯥꯏꯅ ꯑꯃꯨꯛꯀ ꯍꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯂꯂꯣꯟꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯥꯡꯁꯥꯡꯗꯨ ꯁꯠꯇꯣꯛꯂꯒ, "ꯑꯩꯒꯤ ꯑꯃꯗꯤ ꯏꯆꯥꯒꯤ ꯀꯣꯛ ꯅꯠꯇꯅ ꯂꯣꯏꯅꯃꯛ ꯀꯦꯜꯂꯣ" ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯈꯨꯗꯛꯇ ꯃꯐꯝꯗꯨꯗ ꯂꯩꯔꯝꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯃꯀꯣꯛ ꯀꯦꯜꯂꯒ ꯃꯄꯨꯟꯁꯤ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯇꯨꯡꯗ ꯂꯂꯣꯟꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯁꯅꯥꯒꯤ ꯆꯤꯡ ꯍꯥꯏꯔꯤꯕ ꯏꯊꯠꯇꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯒ ꯃꯆꯥꯅꯨꯄꯥꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈꯤꯔꯝꯃꯤ꯫